थासिगी तांग अहुमदगी हौना कांगलुप अनिगी मरक्ता थोक्लिबा इरांगी मखा चथरकपोइना ngasi ayuk pung 8 lom tabada tronglaubi khulgi maning Churachandpur district ki manungchan leiba Kangathai area da maitei sing changlubada hairiba area aduda lumduna leiramba kuki lalhoubasingna kapthorakpa nongmei maruna panduna meeoi ama sire amana nongmei maruna panbadagi aruba fibamda laikatnari nongmei maruna panduna laikhidraba meeoi adugi maming toizam chandramani chai kuntra apokpa toizam ingo chauba laifamna Churachandpur gi senga lairaktagini atopa fibam thina soklaba meeoi adugi mamingna laichonbam abungnau chai kungani thoi apokpa khamba laifamna ngangkhalawai awang laikai dagini laikhidraba chandramani amadi sokliba abungnau na Churachandpur district ki manungchana leiba Kangathai area da changlubada Hana lumduna leiramba kuki lalhoubani chingnaba singna kapthorakpa nongmei maruna panbadagi Chandramani laikhidabaga loinena abungnau ki faigan khubom amadi khoidau mayada nongmei maruna panbadagi hauzik Imphal gi hospital amada aruba fibamda laikatnari Paumi singna district hospital Bisnupur da changlubada asokpa amadi laikhidraba singi life saving drugs leitabagi mami tabaga loinena pung 12 rom taba faubada hospital asigi medical superintendent unaba fangkhide Luribadi district asigi ana ayak amadi ason ana kaya kannaba leiriba hospital amada meeoi bagi hingnabagi pambai amata fangdabasi laibak thibani mari leinaba authority amadi sarkarna athupa matamda meeting changbinaba praja section kayana paumi singda fongdoraki makhatana Bisnupur district ta matam kaktaba curfew khudaktagi thamjinkhre